थौबाल बाबू बाजार बोलेरो ना थोमलंबदगी अहन अमा खुदकता लैखिद्रे हाइरे गाड़ी अदुसु थोमलंलगा चेनख्रे हाइरे युमदगी थोकिबा ममा मचा अहुम हंजिलक्ता हाइरे जिरिबाम चिदोंग लेकाइदा लैबा नुपी अमा सेप्टेम्बर 15 पिकलिबा मचा नुपा अमा पिकलिबा मचा नुपी अमागा युमदगी थोकिबदगी ngasi फावबा युमदा हंजिलक्त्रे हाइरे मसिगी मतांगदा मपुरोइबना मिसिंग कंप्लेन अमा तौरकपदगी जिरिबाम पुलिसना केस अमा लौखत्रे जिरिबाम पुलिस की ओसिना थादरप चेरोल अमदा जिरिबाम चिंगदोंग लेकाइदा लैबा चिरोम जयंता चही 94 अपोकपा CS नीलचंद्र की लोइनाबी अयेकपम रोशिनी देवी चही 25 अपोकपा ए अशोक लैफम लैमपोकपम जिरिबाम हाइरिबा नुपी असि महाकी चही 3 सुरबा मचानुपा चिरोम प्रेमजित अमसुं चही 3 गाइरिबी मचानुपी चिरोम पाकपीगा पुन्ना सेप्टेम्बर 15 गी नुंगथिल पुंग 3 रोम ताबदा मयमदगी थोकिबदगी ngasi फावबा मफम खंगदना लैरे मखोइबु थीबा याबा थीरबसु हौजिक फावबा फंगबा गमदना लैरे हाइरे मफम खंखिद्रबा चिरोम ओंबी रोशनी फिट 5 वांगी कुलै कुसुनी ममाई कोइदानै मसम सांगे महाकी मचानुपा चिरोम प्रेमजित फुट 3 मखाइ वांगी कुलै कुसुनी ममाई कोइदानै मसम तेले मचानुपी पाकपीना फुट 2 मखाइ वांगी कुलै कुसुनी ममाई कोइदानै मसम तेले हाइरे Manipur Hill Areas Acquisition of Ship Rights Act 1967 implement tauba yaro haina Kuki Jo Council la phongdorakre Manipur Hill Area Acquisition of Ship Rights Act 1967 apung phana implement tauna ba thorang lokhatpa yaro haina Kuki Jo Council na phongdorakle Kuki Jo Council na thadropo serol amada act asi Manipur sahi kiyagi mamangdagi chatnaba haure hairagasu ngasi phawba implement taudana lakle Maramdi ek asina tribal land ownership amadi traditional chieftainship ta chawna akaiba pibanani maram asina ek asibu implement tawna bohonarakpa khongthang Kuki Jo community gi heritage authority amadi identity da singnabani haina lawbani haire mamang tha November 23 da Maitai tribe union na tribal chieftainship ki chanabi muthatnaba demand toropagi matungina Manipur government gi home department na mari lenaba authority singda atubu matamda thabak lokhanaba khangan khiba laibak thibane non tribal organization amana tribal gi hak matnabu honarakpa yafam thokte kariguma act asi implement tawnabu honaraklabade state asna laidiba crisis asi hena lusilakani haina su phongdorakle December tha manungda IDP sing mayumda hanjil handrabadi akanba khongjang lakani haina IDP singa phongdorakre lengak na December tha manung phawbada singkhong singyada laiba IDP sing masa gi mayumda hanjil hankani haikiba wa December tha manung sida thabak ta ontoknaba honagadabane kariguma lengak na thabak ta ontokpa ngamdrabadi hena kanba khongjang sangsalagani haina IDP sing na phongdokre IDP sing masa gi mayumda sahi asigi December tha phawbugi manungda hanjil hankani haikiba lengak ki wapam thabak ta ontorokpa ngaiduna lamboi khongnang khongda chatharakiba wakan mifam ngasi ka thana namit nini shukre December tha ama chupna lengak na haidokiba wapam thabakta onthorokpa ngaiduna chathagadoliba wakan mifam asige ngasi nini chanba numita Langol Game Village Alternative Housing Complex Kodongpopi Sports Complex Wangjing Konung Mamang Dance College amadi Sajiwa Relic Camp singda leriba IDP singna wakan mifam chathaki haire State asigi hotel singda yungang yonbagi permit piragani haire State asida leriba lodging room kundagi taadana laiba hotel singda yungang yonaba permit license pigadawri masigidama excise department Manipur na application kauri Excise Commissioner Manipur government November 22 da notice sama thoktuna haribu hotel sing asida masana yungang yoning basing application tharak na bakhangan krai apamba hotel sing na mari lenaba document amadi form www.manipur.government.in dagi download tawba yagani haire mensilaba form darkar leba document sing amadi phi lamphel da leba Commissioner Excise ke office da yaholak na basu khanghalle license ki magi yungang yon bagi mong matawgi matungina lupa lakh amadagi lupa lakh 3 phawbo oigani sahi khudingi license renew tawgani license ki matam April amadagi March 38 phawbo oigani application isilakpa singi manungda reject tawraba singi oina makhoina form submit tawrakpada loinarakpa phi gi sanpham tha amagi manungda hangani haire Manipur gi miyam pukning wakhal gi phibam mipainingai oire haire Manipur gi houjik oireba phibam asida miyam gi pukning wakhal gi phibam mipainingai oiba thak amada leire haina Trained Nurses Association of India gi National President Dr. Annie Kumar na phongdokre Promoting Mental Health Literacy Nurses Responsibilities haiba hiramda Society of Psychiatric Nurses Manipur gi ahum suba sahi gi oiba
conference da mahana wafam asi phongdokhibane Society of Psychiatric Nurses Manipur amadi College of Nursing RIMS na sinduna ngasi RIMS ki Jubilee Hall da pangthokpa thoram aduda mahana makhata na hai matam amada miyamna mental health ki wafam asi thoidokna lumna lawnaramde ngasi di mental health literacy ki maru oibadu mipum khudimakna mayak sengna khangnare nursing education da mental health ki tokhaiba subject ama tamlamde matam gi awanba matungina hojikte hiramasi gi matangda makhal kya gi training pangthoktuna ahenba lawsang gyan talsinba haure haina mahana phongdokhe Uran kiba natraga tahobo mobile sing block tauba ngamba app hapnaba khangakhre mobile phone sadiba amasung mapa lebaktagi import tawriba khudimakna anauba mobile handset khudimakta Sanchar Sathi mobile application install tawgadabani haina central government khangakhre app ase install tawrabadi kariguma mobile mang kiba natraga huran kiba tarabasu irai laina block tawba yaragane username amana mobile connection kiya yamna sijinari bage habdusu khangba ngamlagane Department of Telecommunication na pi kiba guideline amagi matungina mangjawnana yon khraba amadi miyamna hauja hujik sijinari ba mobile handset singdasu software update tawbagi khuthangda app ase install tawhan ba thorang lokhatkadabani haide Sanchar Sathi haiba app asigi matengna kaithelda yoliba mobile handset sing asengbani natraga sasinabani haibudusu irai laina khangba ngamlagani haide Bihar da posting taba SSB gi deputy commandant amagi yummanakta hand grenade ama thamlam la haide Thawbal Police Station gi manungchana leiba Thawbal athokpa makhalekai da leiba pangamam nupa jaw sahi yankhai apokpa laikhidraba pangamam achauba kauba mioi asigi yum manakta bom ama thamlam le hairi thawdo adu gi matang da police gi phama paw aman hai bom adu ngasayuk thengna rakhibane bom adu sejet amada nupa jaw last warning KCPPWG haina iraga madugi manakta bom du thamlam bani hairi Panba yabadi nupa jaw hariba nupa si Bihar da SSB gi deputy commandant oina posting leiba mioini mahaki family su Bihar da loina lei haide bom leire haba paw adu hek tabaga Thawbal police ki team ama laklaga ayuki pung nipan khara helakpa adwaida lokhat khre haide police na sijin humjin bagi thabak su makhata na haukhre su haide Kangpokpi da tharamba ekar yankhai mari rongi popi pambi yangthat kre haide Sahi khalgi mamangdagi Manipur lengakta lokaina popi pambi paktak nana thaba singi mathakta changsilakpa khongthang gi saru ama oina security force na Kangpokpi district ki tongan ba mafam kya da tharamba ekar yankhai mari rongi popi pambi yangthatuna mahankre loina na popi pambi thab da sijinabani haiba Kangpok sang har amadi khusukhulai kya su phangba ngamkhre hadi district asida security na ngarang chathakiba operation amada Nungaite Houjik police station na konba Khoiripok amasung Senjang village anigi marakta lam ekar taranipan na tharamba yamlaba popi pambi yanthatuna mahantahan khre loinana popi pambi thab da sijinaba Kangpok samanga thogai khibaga loinana harbek sprayer pump amade tongan ba chemical amade herbicide sing mafam adudagi phangba ngamkhre hairi Nakalamaromda numit asimakta da forest department amadi security personnel singna punna Kangpokpi police station gi manungchanba si lamjang amadi masiga thangnaba mafam kya da operation chathakre hairibadu da security force amadi forest department na lam ekar kunthraga tarukta lokaina tharamba popi pambi sing yanthatuna mahankhe hairibo mafam asida su popi pambi thabda sijinaba Kangpok sang taramathoi harbek taramadi thumbek mapanam su phangba ngamkhe hairi Indo-Myanmar border paringda sambal khabagi thabak isamna thingba laikhide haina boina phongtorakre Houjik lamdam asida sahi ani makha hena thoklakliba lan ase loisinaba honage hairabadi isa hana maitai amukta onbikho mi amagi punsibu politics ki damak kakak tawbagi hainabi adu thadu uhaina isamgi former president Nongthongbam boy Rajendrona phongdokre ngasi Manipur press club ki thangjung hall da pangthokiba pawgi mifam amada en boy na makha taraduna ngamkhai sambalda information Central Port Hills area Manipur isamna athingba piba laikhide Manipur gi ngamkhai paring nengthina demarcation tawduna sambal khana na bataksin khibane isamna ngamkhai gi sambal khabada thingkhibagumna political mileage lawnaba congress amadi masiga satminariba political party kharana mahaku hunduna ngalakpa laibak thibani haike mahana makha taraduna 2013 gi July 26 da isamna lusingba tongan ba miyam gi lukya na sarugyaba khongbu amana Myanmar ngamkhai da satnaramba
ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯈꯤ ꯃꯣꯔꯦꯒꯤ ꯒꯣꯕꯥꯖꯥꯡ ꯈꯨꯜꯗ ꯆꯠꯊꯔꯝꯈꯤꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯇ ꯏꯁꯨ ꯂꯥꯛꯄꯗꯒꯤ 2013ꯒꯤ ꯑꯥꯒꯁ 2ꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯒꯤ ꯈꯨꯜꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯌꯥꯎꯅ ꯏꯆꯝꯅ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯂꯦꯟ ꯏꯟ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤ ꯑꯥꯒꯁ 12ꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯇꯝ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯗꯥꯛꯇꯔ ꯁꯨꯔꯦꯁ ꯕꯥꯕꯨꯅ ꯂꯨꯆꯤꯡꯕ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤ ꯊꯥ ꯑꯗꯨꯒꯤ 28ꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯁꯨꯔꯦꯁ ꯕꯥꯕꯨ ꯃꯁꯥꯃꯛ ꯃꯣꯔꯦꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯒꯣꯕꯥꯖꯥꯡ ꯈꯨꯜꯗ ꯁꯦꯝꯒꯠꯂꯤꯕ ꯁꯝꯕꯜ ꯑꯗꯨ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯠꯇꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯟꯁꯤꯡꯅꯤ ꯍꯥꯏꯅ ꯊꯝꯈꯤꯕꯅꯤ ꯍꯥꯏ ꯄꯥꯋꯔ ꯀꯃꯤꯇꯤ ꯑꯁꯤꯗ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯉꯝꯈꯩ ꯄꯔꯤꯡ ꯌꯦꯡꯁꯤꯟꯕꯗ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯈꯤ